ꯀꯧꯇ꯭ꯔꯨꯛꯁꯤꯡ ꯊꯛꯇꯒꯤ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯈꯨꯟꯖꯥꯁꯤꯡ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯀꯧꯇ꯭ꯔꯨꯛꯁꯤꯡ ꯊꯛ ꯑꯁꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯖꯣꯟ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯃꯐꯝ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯣꯀꯦꯜ ꯃꯦꯠ ꯔꯣꯀꯦꯠ ꯂꯣꯟꯁꯔ ꯑꯃꯗꯤ ꯁ꯭ꯅꯥꯏꯄꯔ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯑꯆꯧꯕ ꯂꯥꯟꯕꯨꯡ ꯁꯦꯝꯒꯠꯂꯛꯄ ꯊꯦꯡꯅꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯔꯥꯛꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 50ꯗꯒꯤ ꯇꯥꯗꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯕ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯀꯧꯇ꯭ꯔꯨꯛꯀꯤ ꯆꯤꯡꯊꯛ ꯑꯁꯤ CRPF ꯑꯃꯗꯤ 22 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯏꯐꯣꯡ ꯐꯣꯡꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯪꯂꯛꯂꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯀꯧꯇ꯭ꯔꯨꯛꯇ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯧꯔꯤ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯃꯣꯔꯦꯗ ꯑꯍꯦꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯆꯪꯁꯤꯟꯈ꯭ꯔꯦ ꯕꯣꯔꯗꯔ ꯇꯥꯎꯟ ꯑꯣꯏꯔꯤꯕ ꯃꯣꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯔꯛꯂꯤ ꯍꯥꯟꯅ ꯃꯣꯔꯦ ꯕꯣꯔꯗꯔ ꯇꯥꯎꯟꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯉꯁꯤ ꯅꯣꯡꯊꯛꯀꯤ ꯂꯝꯕꯤꯗ ꯑꯍꯦꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯄꯨꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯁꯤ ꯑꯈꯟꯅꯕ ꯍꯦꯂꯤꯀꯣꯞꯇꯔꯗ BSF ꯒꯣꯔꯈꯥ ꯔꯦꯖꯤꯃꯦꯟ ꯑꯃꯗꯤ ꯄꯦꯔꯥ ꯀꯃꯥꯟꯗꯣꯒꯤ ꯀꯥꯡꯕꯨꯁꯤꯡ ꯃꯣꯔꯦꯗ ꯄꯨꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯈ꯭ꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯄꯨꯁꯤꯟꯕꯒ ꯂꯣꯏꯅꯅ ꯑꯇꯩ ꯃꯊꯧ ꯇꯥꯕ ꯃꯇꯝꯒ ꯆꯨꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯁꯨ ꯂꯣꯏꯅꯈꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯇꯝ ꯀꯨꯏꯅ ꯐꯦꯟꯁꯤꯡ ꯈꯥꯗꯨꯅ ꯂꯩꯔꯛꯂꯤꯕ ꯀꯤꯂꯣꯃꯤꯇꯔ 335 ꯃꯨꯛ ꯁꯥꯡꯕ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯔꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯐꯦꯟꯁꯤꯡ ꯈꯥꯔꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯅꯥꯒꯦꯠꯇ ꯀꯤꯂꯣꯃꯤꯇꯔ 18 ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯇꯧꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯔꯝꯕ ꯑꯗꯨꯁꯨ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕꯅꯤ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯂꯥꯛꯄꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯨꯛꯇꯪ ꯃꯤꯀꯞ ꯊꯣꯛꯍꯟꯕꯤꯔꯝꯕ ꯑꯣꯏꯔꯁꯅꯨ ꯃꯃꯥ ꯂꯩꯕꯥꯛꯅ ꯈꯥꯝꯕꯤ ꯃꯩꯆꯥꯛꯂꯕꯁꯨ ꯃꯤꯠ ꯇꯥꯡꯕ ꯅꯥ ꯄꯪꯕ ꯑꯣꯏꯈ꯭ꯔꯕ ꯃꯈꯣꯏꯕꯨ ꯃꯤꯠ ꯄꯥꯡꯍꯜꯂꯝꯕ ꯅꯥ ꯇꯥꯍꯜꯂꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯂꯪꯁꯥꯏ ꯊꯧꯅꯥꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯂꯪꯁꯥꯏ ꯊꯧꯅꯥ ꯃꯅꯤꯄꯨꯔꯅ ꯀꯛꯆꯤꯡꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯃꯗꯤ ꯄꯂꯦꯜ ꯏꯔꯦꯡꯕꯟ ꯇꯥꯡꯖꯦꯡ ꯋꯥꯕꯒꯥꯏ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯑꯃꯗꯤ ꯑꯆꯠꯄ ꯒꯥꯔꯤꯁꯤꯡ ꯂꯝꯕꯤꯗ ꯂꯥꯛꯄ ꯀꯌꯥꯗ ꯁꯂꯥꯏ ꯃꯆꯨ ꯁꯨꯅ ꯌꯥꯎꯔꯕ ꯐꯤꯔꯥꯜ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯩꯇꯩꯒꯤ ꯍꯧꯔꯛꯐꯝ ꯑꯃꯁꯨꯡ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯖꯅꯕ ꯑꯃꯗꯤ ꯈꯪꯅꯤꯡꯕꯒꯤ ꯏꯅꯣꯠ ꯑꯃ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯀꯣꯛꯇ ꯂꯨ ꯇꯣꯡꯗ ꯆꯪꯍꯧꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯏꯁꯥꯒꯤ ꯍꯧꯔꯛꯐꯝ ꯏꯌꯦꯛ ꯁꯂꯥꯏ ꯈꯪꯖꯅꯕ ꯑꯈꯪꯕꯁꯤꯡꯅꯁꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯈꯥ ꯇꯥꯕꯁꯤꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯗ ꯏꯔꯩꯕ ꯏꯔꯝꯗꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯄꯒ ꯉꯝꯕꯒꯤ ꯊꯧꯅꯥꯒꯤ ꯏꯅꯣꯠ ꯍꯥꯞꯄꯤꯔꯝꯃꯁꯅꯨ ꯈꯟꯅ ꯉꯁꯤ ꯂꯪꯁꯥꯏ ꯊꯧꯅꯥ ꯃꯅꯤꯄꯨꯔꯅ ꯀꯛꯆꯤꯡꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯃꯗꯤ ꯄꯂꯦꯜ ꯏꯔꯦꯡꯕꯟ ꯇꯥꯡꯖꯦꯡ ꯋꯥꯕꯒꯥꯏ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯑꯃꯗꯤ ꯑꯆꯠꯄ ꯒꯥꯔꯤꯁꯤꯡ ꯂꯝꯕꯤꯗ ꯂꯥꯛꯄ ꯀꯌꯥꯗ ꯁꯂꯥꯏ ꯃꯆꯨ ꯁꯨꯅ ꯌꯥꯎꯔꯕ ꯐꯤꯔꯥꯜ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯔꯤ ꯂꯪꯁꯥꯏ ꯊꯧꯅꯥꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯋꯥꯛꯆꯤꯡꯒꯤ 12ꯅꯤ ꯄꯥꯟꯕ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯩꯇꯩꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯁꯂꯥꯏ 8ꯀꯤ ꯐꯤꯔꯥꯜ ꯑꯁꯤ ꯄꯥꯏꯍꯟꯗꯨꯅ ꯏꯃꯥꯒꯤ ꯃꯐꯝꯗꯒꯤ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ ꯆꯥꯎꯈꯠꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯥꯏ ꯄꯥꯛꯄ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯅꯤꯃꯤꯟꯅꯁꯤ ꯃꯤꯇꯩ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯏꯌꯦꯛ ꯁꯂꯥꯏꯕꯨ ꯈꯪꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅꯃꯛ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯌꯨꯝꯗ ꯁꯂꯥꯏ 8ꯀꯤ ꯐꯤꯔꯥꯜ ꯊꯦꯠꯄ ꯇꯉꯥꯏ ꯐꯗꯦ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯇꯣꯞ ꯑꯃꯅ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯎꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯏꯐ ꯐꯥꯗꯣꯛꯇꯨꯅ ꯂꯩꯔꯨꯔꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯕꯨ ꯊꯧꯑꯣꯏꯗꯕ ꯂꯩꯊꯣꯛꯂꯨꯕꯗꯒꯤ ꯉꯁꯤꯗꯤ ꯀꯔꯤ ꯑꯣꯏꯔꯦ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯜꯂꯤ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯑꯅꯧꯕ ꯏꯔꯝꯗꯝ ꯑꯃꯒꯤ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯛꯂꯤꯕ ꯑꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯂꯥꯛꯄꯗ ꯃꯩꯇꯩꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ ꯊꯧꯅꯥ ꯐꯕ ꯄꯤꯅꯔꯝꯕ ꯑꯣꯏꯔꯁꯅꯨ ꯏꯔꯝꯗꯝꯒꯤ ꯉꯝꯈꯩ ꯉꯥꯛꯇꯨꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯅꯤꯡꯇꯝꯕ ꯀꯟꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯀꯌꯥꯒꯤ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯄꯦꯂꯨ ꯄꯤꯔꯥꯟ ꯀꯪꯗꯨꯅ ꯑꯈꯥꯡ ꯀꯟꯕꯤ ꯊꯧꯅꯥ ꯑꯗꯨ ꯍꯥꯞꯄꯤꯔꯝꯕ ꯑꯣꯏꯔꯁꯅꯨ ꯆꯦꯔꯣꯜꯁꯤꯅ ꯍꯥꯏ ꯑꯋꯥ ꯑꯅꯥ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯅꯤꯡꯊꯝ ꯑꯣꯂꯦꯜꯂꯛꯇ ꯆꯥꯕ ꯃꯆꯦꯠ ꯇꯨꯝꯕ ꯃꯆꯦꯠ ꯂꯥꯟ ꯉꯥꯛꯂꯤꯕ ꯏꯃꯥ ꯏꯕꯦꯜ ꯏꯆꯦ ꯏꯆꯟ ꯑꯃꯗꯤ ꯊꯧꯅꯥ ꯐꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯑꯆꯦꯠꯄ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯩꯃꯤꯟꯅꯁꯤ ꯏꯕꯨꯙꯧꯒꯤ ꯃꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯂꯝꯍꯦꯟꯕ ꯎꯔꯛꯀꯤꯅ ꯂꯥꯏ ꯁꯥꯔꯤꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯪꯁꯥꯏ ꯊꯧꯅꯥ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯦꯞꯂꯤ ꯍꯥꯏꯔꯤ